ngasi mayamda sereng ani khak khudol tamjage ahanba sereng ngasi gi maming chawramba wakhal sereng ngasi bu imirakpa Arun Naitom taminarsi hangi ojana nakhoi hayeng chawraga kari oigani amatta oiba khonjela thauna phana kharanak lauri engineer kharana lauri police scientist oini haibasu yauri marak tuda isu lawhawi doctor oja amana hangbaga pakhumdi amata manade adubu khummi doctor engineer scientist marak sidagi ama nisingla I matamdo angang oiriba matamni adubu wakhaldi chawi nuksibagi wakhalda ngawringai doctor matam henkhri naihaki nungaiba thiringai engineer asa ukhidre kari thoklagaba punsi se chawramba wakhaldudi uba phangkhidre khalli hawjikna karbar tawragasu nungaina hingba yanida mathangi sereng asimaksu Arun Naitomna iduna thabiraka serengni sereng asigi maming ware nusiba taminasi thajanaba yaudana nusinaba mai ngandaba bulb gumbani adubu nusinari thajanabadi leinade karamnabu thajanani achauba karbar ole matamsigi nusinaba wahaidadi haini ai nangbu thamoi sengna nusi nang yaudana hingba ngamloi taba yam nungai kainabagi wari nupasu mana loina chumba mabu mirai bibani haina wari lini nupi gi wari dasu mana loina chumba mali nupaduna ahenba pamba hekta oihalli nupi na thamoi sengna nungsijaruba thajaba kaya thamduna nungsijaruba kainaba matamda khudang letna leli I thokhanduna photo kapi nupana thamoi sengna nungsijaruba kainaba matamdana atai ude nisagi lambi nattana yengba yam nungai kumhaise nusibagi hiramsida degree phangluraba nupa nupi singna amuk lauri nupa haibase thajaba yaba natte nupi haibase thajaba yaba natte single is the best ai isasu mayam sigi marakta ama oiribani ai bu thamoi sengna nusi aigidamak punsi chuppa lepkani hairambi mahaktasu dialogue ti honglamloi mi di hongkhre